Ngashi Ayuk fonkhiba tongan Manipuri sifongsingdigi maru oibe pausing khongatjaraga Manipur top channel gi maikeri gi memda thamjagi ahanbada positive oibi mama mari angang unakhre Manipur gi khwaidigi chawba ana laying sang oiriba Rims Hospital gi asauba mai pakpu oina hokhiba pung 12 isigi manungda COVID positive oibi miyoi mari mai pakna operation tawduna angang unakhre haina Rims na thadorakpa sirol amana haidi Serol asina makhatana hai ngasi operation tawkiba miyoi mari gi manungda miyoi anidi yamna phibam luboiki adubo doctor singna thawai yauna khonabadagi mai pakna pangthokpang khibine atopa pawmana huralakpa gari ga konana ama fare Thawal police station gi timna gari huran ama mahakna huralakpa saka ani panba gari masa Royal Enfield Bullet amaga konana ngasi Ayuk pung 8:10 taba matamna fare Police ki paunai farwa miyoi maming MD Dawat Khan say kun mato apokpa laikhidraba MD Rafisuddin Kawi Sangayumpam Part 1 Pulai Pokpidegini Mangondagi mahakna huralakpa Royal Enfield Classic 350 registration number MN04D9317 asi fangle gari asi mahakna Yeripok lambigi Thawal Khetri Lekai digi huralakpani maki mathakta Thawal Police Station case ma lokhatle haina supali Atopa pawamana RN Ravi Center na loop amatada tax khumgatpigi ayaba pikhide NSN IM na handakta thadorokiba sirolamada makhoina miyamdagi khomgatliba tax singasi miyamgi laingak ama oibigi khomgatpham thokpani haina phongdokiba wafam adu laibak thibini India government na kanagumba loop amatada tax khomgatnaba ayaba pikhide khomgatlamba thoklabasu Madu Logi Wang Madani Haina Nagaland gi Governor RN Ravi na phongdokre India government amadi NSN IM anigi marakta sathariba wari sanaba sida interlocutor su oiriba RN Ravi na thadorakpa sirol asina makhata na hai NSN gi sirol asida makhoina miyamdagi khomliba tax asi makhoi gi right ni loinana masigi matangna makhoina wari sanariba India government ki muhut singnasu sapsana khanglibani haina phongdokibu wafam adu yumpham yaudabani NSN gi asigumba semjin sajinbu wafam singasina miyambu lana lamjingna bo honari democracy satliba India gumba leba amada tax khumgatpagi thaba asi India government natragana state government khaktana tawgadabani masida kanagumba loop organization natragana miyoi kanglup amatana miyamdagi tax oina khumgatnaba lainga asina ayaba piba leiti kanagumba miyoi natragana organization amana miyamdagi namduna sel khumgalabadi madu extortion oina lawbuga loinana logi oiba phangpham thokpa chairak sing pigani masigi sumathakta India government ka wari sanabagi thabak chathariba nagagi organization khudimangna asigumba miyamdagi namduna sel khomgatpagi thaba asi leplagani haina mamangna thajapa pikiba laikhrabani sohari Panmayabadi NSN IM na thasigi taraga mapana thadorakpa sirul aduda makhoina miyamdagi tax khomgatlibasi miyamgi lainga people's government ama oibigi tawpham thokpani masida kanagumba miyoi khrana lana paukthoknaba honaba asi maram sade NSN na miyamdagi tax khomgatlibasi makhoi masagi hakni masida lona yadabagi maram laite asiguma makhoigi phangpham thokpa hak asi makhoiga hauji wari sanaribi India government ki mute singnasu chapsana khangmani haina phongdokibani adumainama party asigi ming sijinaduna maranai oina miyamdagi namduna sel khumgatpa thengnarabadi party na chapsaba action na khotkani haibasu NSN GPRN gi sirol aduna su phongdokiba laikhrabani haina supali atopa pawmana Prime Minister na COVID na laikhidrabasingi compensation scheme semgadabani Supreme Court Prime Minister Narendra Modi na lusingba National Disaster Management Authority na COVID-19 na laikhidraba miyoi singi imung singda lupa lakh marigi compensation piba ngamloi haiba wafam adu senglabra haina hangbuga loinana karigumba compensation spiroi haiba phirep lairagadi laikhidraba singi awaba koknaba chap manana kana ba pigadaba compensation scheme ama semgadabani haina khwaidigi wangba wayel sang oiriba Supreme Court of India na ngasi phongdokre agency tagi phangwa paw sin hai court asida COVID-19 na laikhidraba singi imungla lupa lakh marigi compensation pigadabani haina tharakiba petition amagi pakhum oina tha sigi taraga mapanda center na compensation piba ngamloi haina phongdokraba matungda ngasi Supreme Court na wahang asi hangkhibani
Center की makedagidi leba asita COVID-19 gi web anirak thengnaba loinana ana layeng gi lamda miyam gi awatpa menanaba sel sauna thadaba maramna compensation pibagi khudong chaba lairoi haikibani hairiba petition adugi pakhum affidavit ki kuthangda piraduna center ki makedagi leba asita COVID-19 gi saithing sauna leba maramna sakho thorang yauna tungan hiram singda thadagadaba phan phawba ana layeng gi lam miyamgi seng phanganaba amadi vaccine kapthoknabagi lamda thadakre maramsina lainga asi skelgi khudong sadaba mayoknare masina COVID-19 na maram oiduna laikhidraba miyoi singi imungda lupa lakh marigi compensation pigadabani haibadu awab oigani haina phongdokhi center na sengdorakpa adubu taramno okpuga loinana supreme court ki maikaidigi center na ana layengi lamda ehenba sel thadaduna miyamgi punsi kannanaba hotnaba haiba asimak Thaganingai ne adubo campaign adumakti thuaningdaba thaudoksin tholakpa yabagi oithokpasilai loinana disaster management act section 12 ki makhada natural calamities mayoknabada compensation pigadabani hairiba provision adugi wangbada oigani Narendra Modi na chairman oiriba National Disaster Management Authority na compensation asi sukpi piroi haina leplabra haina hangki Court asina hai hauzik leba asida satnariba COVID-19 na maram oiduna laikhitaba miyoi singi death certificate pibigi mawong asisu semdokningai oi certificate issue tawkhraba matungda fawba maming matha semdokpagi khudong chaba lehengadabani asuma certificate sing issue tawbuga loinana laikhidabagi maram adu imung manungda ningthina khangangadabani haina supankhi atopa paw manamo chief minister ga tanaraga leplagani lukhoi COVID-19 laisat ki saitheng na lomi sing na piriba awaba si ko hananabagi har sing lemna phangangadra natragana ataba maman na phangangadra haibadu chief minister ga tanaragani haina agriculture minister olukoina phongdorakli minister olukoina hai haukiba sai kya da lomi sing na lo singubagi matamda har phangnadabana maram oiraga he irang thokdibadu kumsi sahi gi oinadi adugumba pamdaba thaudok thoktana bohonari loinana COVID laisat mara asida waraba lomi singda lemna har sing phangangadra natragana atapa mamanda subsidize tauraga phangangadra haibadu chief minister na tanaraga athuba matamgi manungda lapthokna bohonari COVID-19 laisat asidagi ngakthoknabagi damak Manipur lengakna curfew gi athingba thamkhibadagi miyam supham nongpham phangdabana maram oiduna awaba kya mayoknari laingakna laukhatliba khongthang asi miyam wahananabagi damakta nati miyoibagi punsi kannanabagi damakta ngai fadana lakhat kibani suhaiki mangna hai miyamna waraba matamasida laumi singda chathok leiba phawdi sing subsidy piraga phanghalamba adusu handaki oinadi COVID license na waraba laumi singi damak state laingakna chathok leiba phawdi sing RCM taragani thui amasum RCM taraga humdoi lemna phangananaba mari leneba district singi district agriculture officer singda sinnakibaga loinana DAO singna magi district singda leiriba laumi singda phawdi sing lemna yenthokpasu haunakre laumi singi damak lainga asina urea har rek ahum stock tawduna thamli rek amasu mapanagi laurunaba paisa pikre rek amasu loksinanabagi damakta madugi paisa sanction tawnaba finance department na process tawruga leiri haikena supali atopa pawamana EPOS device sizinadaba FPS agent action lawgadori Manipur government na June 13 thokiba office memorandum amagi matungina NFSA PM JKAY gi yenba matamda EPOS device sizinadaba Bisnupur district ki fair price shop singi agent singi mathakta shop singi agent singi mathakta action lawgani haina district asigi deputy commissioner Krishna Kumar na thokpa office memorandum amana khangale India government na sing yenbagi thaba asi monitor tauribana EPO fair price shop agent singi honorarium pibigi wafamsu EPOS sizinabagi makha pongani haina office memorandum aduda palli atopa pawamana masana yadana sel kaknanaba hotnabada penadre Manipurda leiriba MES officer singi nongmagi salary minister COVID-19 relief fund sel katnaba lemna khraba matung officer khrana lawkiba waremna masana yadrabasu lupa lising manga kaknaba thabak lokhalakpada penadre pauksi asida officer khrana phongdorakpada Manipurda hauzik leiriba MES officer masing asi punna humdraga nipane
MES officer-sing asigi nomagi salary hauzik mayoknariba COVID-19 laisatki awaba mayoknariba asigi yenglaga Chief Minister Relief Fund katnaba warep lawkraba matungda makhatana MES humdragani pan asigi manungna kungani thoi khakna saruk yaduna pangthokiba online meeting amana MES officer khudingmaki salary dagi lupa lising manga kaknaba DDO singda khangalakpadagi penadaba si lakhibani hairi Makoina hai Manipur natana malemgi oina asoba laisat ama oiriba COVID-19 thengnanaba state ngaki Chief Minister na laukhatliba khongthang asida mateng pangbada thoidokna makoida nungaitaba laite madumangna makoigi nomagi salary Chief Minister Relief Fund katpada makoisu ayaba piri adubo haukiba June 13 da Google Meet ki khuthangda MES officer kungani thoina saruk yaduna pangthokiba mifam amana warep ama lauraga atai officer sing masada hangdana officer khudingmaktagi lupa lising manga thagi salary digi kaknaba honarakpa asina makoibu pelhandre amasum nongmagi salary kakpada makoigi nungaitaba laiti adubo madudagi ahenwa senfam kakpa tarabasu madu miyoi aduna masagi apamba matungina voluntary oina hapkatlaga pibada kari sukaidi madu masagi interest ne miyoi humdraga nipan gi manungda miyoi kungani thoi khakna warep lauraga ahenba senfam lupa lising manga agi salary digi ahenba oina kaknanaba DDO singda sinakiba asi kanglon chumdabani hainasu phungdorakhe atopa paw manamo agriculture loisangda phaudi sing haikru manada yomlaga yenbadagi laumi ayamba phangna haudre Imphal East district ki laumi singda yenthokiba phaudi kayam yambano haiba phawba khanglamdre Dr. Khaidem athawa laumi singna namna lairiba kungani thoi wangoi assembly constituency dagi karakhiba oinam lukhoida Manipulenga ki agriculture loisang na question aduna loisang asigi minister ohenbadagi Manipur gi laumi singi damakta paikhalakpa yaifa thorang singi manungsana satliba kumja asigi laumi singi second drop singi damakta aphaba makhalgi phaudi sing laumi singi makhutta hakthengna phangananabagi pandamda tha sigi taraga humdoida lamphel patta lairiba agriculture godown dagi tongan ba district authority singi kuthangna pithakiba afaba makhalgi ni haiba phaudi sing district authority singna laumi singna yenthokpada haikru manada yomnaga yenthokpadagi laumi ayamana phangba ngamhaudre haina maikai kyadagi laumi singna pianaba phungdoknarakle hairi atopa pawamana Imphal Urban Cooperative Bank Limited ki watho High Court na Board of Directors ki election pangthoknaba order pikre pangthokpham thokpada pangthoktana lairakliba Imphal gi Mahatma Gandhi Avenue da lairiba Imphal Urban Cooperative Bank Limited ki Board of Directors ki election athupa matamda pangthoknanaba High Court of Manipur gi judgment amasum order amada mari leinaba respondent singna direction pikre court ki direction asi bank asigi Board of Directors ki pangthokpham thokliba mikhalga mari leinana file torakhiba writ petition sing amasum petition sing asiga mari leinaba miscellaneous case sing punamak amata oina punsilaga satharakhiba wayel gi matungina ngasi court asigi justice MB Muralinderna laukthokibani haina supali atopa pawamana pipe semjinma loidriba phawbadi Sri Govindaji gi laisang ising thumki gedori maming tagi oirabasu nong khajiktang subaga ising thumjinmana Chief Minister na chairman su oiriba Sri Govindaji Temple Board ki maikei su PHED na akaiba pipe sing sindoktriba phawbadi khudong sarabasi mayona khigani hari ngarangdagi ising thumjilakpagi matangda board sigi sanglakpa binaba kumana phongdorakhibada thumjilakpa ising asi pipe amada puthoklaga Imphal Torel da thadabani adobo pipe sing adu kaibadagi temporary oina sitokpa laknari amasum pipe sing adu sindriba phawbadi khudong sadaba mayona khigani hairaki mangna makhatana hai Sri Govindaji gi laisangi akoibada lairiba miyamna magi lam thongatnarakpadagi toina ising thumbani masigi phibam chairman su khangbire maakna pirakpa paukta ki matungina pipe phumbagi thabak PHED na paikhatpani amasum thaba asi October phawbada loisinanaba pandam thamli ngasi su Chief Minister gi quarter da board ki members sing amadi vice president yauna mifam ama pangthokhi hairi ising thumjinbana tal sing su yamna nale hairaki haina su pausna su pali atopa pawmana
maram zadana nongmai kapa action lobiyu apokpi haukiba tha si taraga nipan gi numidang pung tare makai taba matamda yumdagi mane gi manakta sak loruna ba thokiba sei taraga humdai khakta ngai diba angang amada maram zadana nongmaina kap tuna tanabagi thawung adu yamna lebak thibani amadi masigi matangda police ta complaint tawkhrabasu hauji phawe action amata lokhattaba haibasi department asigi ashon ba amani haina imung manungi miyoi singna pendaba phongdorakli thawdo asi tha sigi taraga nipan gi numidang pung tare makai taba matamda imphal east gi manung chanba khurai ningthawbungda thokibani sei taraga humdai suraba angang adu gi mamingna huidrom jackson apokpa huidrom Dananjoy kawi angang asina sak lobo thokluraga lambida accident thokpa thengnabadigi pakhattuna yumda chenchilakpada yum khaibam ibomsa saini fugani pan asina angang asida kaidobo yawrabagi haina angki maduda angang asina karisu tawdi haina khumlamlaga pakhattuna chenana buhonabada ibomsana khupakna anirak tharakhibani maduda angang asina sauningladuna khut hallubada ibomsana nungmai satolaga kapna ba hotna ringeda maki manawnupa yumkhaiba nawbina nongmai adu mullaga kap tuna angang adubu tana bani hairi yumkhaiba ibomsa hauzik ananda singa higher secondary school oza oina leibani amadi manawnupa nawbina bide personnel ni thawdo asiga mari leidena khurai kendragi MLA laisangthem susindro da complaint tawba satpada ibomsana susindro gi apokpa laisangthem ibosada call toroktuna nongmai panate bambula thabani khumkho haina khangalagla phawba MLA masana tumina laisin basit laibak thibani namit asida huidrom jackson khaktana tana lairamba angang singdasu nongmai kap tuna tanakhi thawdo asigi complaint ama tawkhrabasu police na kauraga mara leijadaba angang bu phagani amadi jail thamgani haina ki halaga case withdraw taw hairakpa asi yaningde oza ama oiraga oza gi ethics ngaktaba madi miyam bu ngak senanaba lairiba police department na ki halakpa si inkhalakriba mahiroi singi oina khudong thiningai ni kari karamba ground license gan asi piribana amadi mari lenaba police department na hauzik phawba nongmai kap biba miye mabo nongmai adugi mapu phadriba si kari maram gino haina jackson gi apokpi huidrom ongbi inaubina phongdorapga loinana paliba lenga asina athuba matamda asengba asumba puthokpiu haina su lenga ki puning singsilakli tentang na topa paw manamu khurai kendra gi oina vaccination center singna vaccine kap lakhiba singna seng kg manga pi bawkhre Kurai Kendri yoina mass COVID vaccination program sathari basida vaccine kapa lakpa miyoi singda seng kg manga pi bahawragani haina Kurai Kendra COVID awareness and enforcement committee na lakthokhibagi matung ina ngasi ima nongmalaimagi mandapta pangthokiba mass vaccination gi thoramda seng kg manga pi bahawkhre haina smek singna phongdorakli JNK gi Baramula security force ka numai kapnabada larhoba ahum sire Jammu and Kashmir gi Baramura district ki manungsanba Sopor area da security force ka numai kapnabada most wanted Mudasir Pandit yaun lalhoba ahum sire haina si police na phongdokhre Kashmir Inspector General of Police Bijoy Kumar hai numai kapnabadu North Kashmir district gi Sopor gi Gundabra area da thokibani security force na mafam aduda yamdrabada lalhoba ahum lay haiba akhanaba paw ma phangwadagi koisinduna operation chatharubadagi nungmai kamnabadu ngarang numaijing nimiki ahing nungyaidagi hokibani haina supali nungmai kamnabadu da police personnel ahum counselor ani amasu misam ani hatpada senaba amasum atopa crime kya tawbada senaba top LET Mudasir Pandit yaukre haina IGP na Twitter thadorakpa boror amana supali haidi atopa pawmana anoba virus na maram oiduna awabana thanba ningtham tha oigani haina UK gi scientist singna section ba haikre anoba respiratory virus sing tholakani haina thajaba maramna United Kingdom da handaki ningtham tha si awabagi masak oigani masum makha tana lockdown kya tawrakpa yai haina British scientist singna section ba haikre sayesi gi aroibi sarukta anoba virus kya tholakpada angang amasum ahal oiribisingda yamna skolakpa yai haina British Sarkar gi Scientific Advisory Group for Emergency SAGE gi member Professor Kelam Sample na haikre
ꯃꯁꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯔꯤꯁꯨꯕ ꯋꯦꯚꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯦꯝꯄꯜꯅ ꯇꯥꯏꯝ ꯔꯦꯗꯤꯑꯣꯗ ꯍꯥꯏꯈꯤ ꯂꯥꯏꯆꯠ ꯊꯣꯛꯄ ꯈꯨꯗꯤꯡꯗ ꯃꯗꯨꯒꯤ ꯃꯍꯨ ꯄꯥꯟꯕ ꯃꯃꯩ ꯑꯃꯗꯤ ꯏꯟꯅꯔꯛꯏ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯇꯧꯕ ꯃꯔꯝꯅ ꯅꯤꯃꯣꯅꯤꯌꯥ ꯑꯃꯁꯨꯡ ꯑꯦꯟꯗꯦꯃꯤꯛ ꯔꯦꯁꯄꯤꯔꯦꯇꯔꯤ ꯚꯥꯏꯔꯁ ꯀꯌꯥꯒ ꯍꯛꯊꯦꯡꯅꯕ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯨꯟ ꯀꯟꯈꯠꯐꯝ ꯊꯣꯛꯄ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯇꯩ ꯔꯦꯁꯄꯤꯔꯦꯇꯔꯤ ꯚꯥꯏꯔꯁꯁꯤꯡ ꯍꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯗ ꯁꯥꯐꯨ ꯀꯟꯅ ꯅꯥꯍꯜꯂꯛꯀꯗꯕ ꯃꯔꯝꯅ ꯍꯟꯗꯛꯀꯤ ꯅꯤꯡꯊꯝꯊꯥ ꯑꯁꯤ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯆꯤꯡꯅꯩ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯊꯪ ꯆꯍꯤꯗ ꯃꯍꯧꯁꯥꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯍꯥꯏꯅ ꯁꯦꯝꯄꯜꯅ ꯍꯥꯏꯈꯤ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯪꯂꯦꯟ PHEꯒꯤ ꯗꯥꯏꯔꯦꯛꯇꯔ ꯁꯨꯁꯥꯟ ꯍꯣꯞꯀꯤꯟꯁꯟꯁꯨ ꯍꯟꯗꯛꯀꯤ ꯅꯤꯡꯊꯝꯊꯥ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯣꯛꯗꯥꯎꯟ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯨ ꯊꯥꯡꯕ ꯉꯝꯕ ꯅꯠꯇ꯭ꯔꯒꯅ ꯉꯝꯗꯕꯒꯤ ꯃꯈꯥꯗꯤ ꯄꯣꯟꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯁꯥꯃꯛ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯅꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯁꯦꯟꯇꯔꯒꯤ ꯀꯣꯚꯤꯗ ꯚꯦꯛꯁꯤꯅꯦꯁꯟ ꯄꯣꯂꯤꯁꯤꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛ ꯑꯁꯤꯗ ꯆꯩꯗꯨꯅ ꯂꯥꯛꯈꯤꯕ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯗ ꯚꯥꯏꯔꯁ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛ ꯃꯁꯥꯃꯛ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯤꯅꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯔꯕꯤ ꯁꯪꯀꯔ ꯄ꯭ꯔꯁꯥꯗꯅ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯅꯣꯡꯂꯨꯛꯄ ꯑꯄꯤꯜ ꯑꯃ ꯇꯧꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯗꯨ ꯃꯁꯥꯃꯛ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯥꯞꯇ꯭ꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯣꯡꯂꯨꯛꯄ ꯑꯄꯤꯜꯗꯤ ꯅꯁꯥꯃꯛ ꯆꯥꯟꯕꯤꯗꯨꯅ ꯚꯦꯛꯁꯤन ꯀꯥꯞꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯑꯁꯤꯅꯤ ꯍꯥꯏꯅ ꯄꯇꯅꯥꯗ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯕꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯇꯦꯟꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯐꯨꯕꯗ ꯃꯄꯥ ꯁꯤꯔꯦ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯀꯧꯁꯥꯔꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯪꯈꯣꯜ ꯑꯃꯁꯨꯡ ꯂꯟ ꯊꯨꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯅ ꯐꯨꯕꯗ ꯃꯁꯥꯒꯤ ꯆꯍꯤ 64 ꯁꯨꯔꯕ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯔꯦꯜꯋꯦ ꯏꯝꯄ꯭ꯂꯣꯌꯤ ꯑꯃ ꯁꯤꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯤꯡ ꯚꯥꯏꯁꯅꯥꯊ ꯀꯧꯏ ꯃꯍꯥꯛ ꯃꯟꯍꯟꯄꯨꯔꯗ ꯂꯩꯕꯅꯤ ꯀꯧꯁꯥꯔꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯅꯔꯦꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯅꯤ ꯁꯨꯔꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯕꯤꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯣꯏꯅꯕꯤꯁꯤꯡꯕꯨ ꯏꯪꯈꯣꯜ ꯑꯃꯁꯨꯡ ꯂꯟ ꯊꯨꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯚꯥꯏꯁꯅꯥꯊ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯁꯤꯕꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯔꯤ ꯁꯤꯕꯒꯤ ꯃꯔꯝ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯅꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕ ꯊꯥꯈꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯃꯁꯨꯡ ꯅꯔꯦꯟꯗ꯭ꯔꯅ ꯄꯨꯂꯤꯁꯇ ꯍꯥꯏꯈꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯅꯤꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯟꯈꯤ ꯃꯗꯨ ꯃꯄꯥꯅ ꯂꯧꯕꯨꯛꯇꯒꯤ ꯌꯨꯝꯗ ꯁꯟꯒꯤ ꯁꯖꯤꯛ ꯄꯨꯔꯛꯈꯤꯕ ꯃꯇꯝꯅꯤ ꯃꯌꯥꯝꯕ ꯑꯅꯤꯅ ꯃꯄꯥꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯔꯒ ꯆꯩꯅ ꯐꯨꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ ꯅꯔꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯃꯃꯥ ꯔꯤꯇꯥ ꯁꯨꯔꯦꯟꯗ꯭ꯔꯒꯤ ꯌꯨꯝꯗ ꯆꯪꯁꯤꯟꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯄꯥꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤ ꯅꯔꯦꯟꯗ꯭ꯔꯅ ꯃꯄꯥꯕꯨ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯈꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯗꯣꯛꯇꯔꯁꯤꯡꯅ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯔꯛꯈꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯑꯣꯟꯊꯣꯛꯂꯝꯕ ꯑꯅꯤ ꯐꯥꯔꯦ ꯃꯤꯑꯣꯏ 1,000 ꯍꯦꯟꯅ ꯅꯝꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯑꯣꯜꯍꯟꯈꯤꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ATSꯅ ꯗꯦꯜꯂꯤꯗꯒꯤ ꯐꯥꯈ꯭ꯔꯦ ꯑꯦꯀ꯭ꯌꯨꯁ ꯑꯅꯤ ꯎꯃꯔ ꯒꯧꯇꯝ ꯑꯃꯁꯨꯡ ꯖꯍꯥꯒꯤꯔꯅ ꯅꯟ ꯃꯨꯁꯂꯤꯝ 1,000 ꯍꯦꯟꯅ ꯅꯝꯗꯨꯅ ꯏꯁꯂꯥꯝꯗ ꯂꯥꯏꯅꯤꯡ ꯂꯧꯍꯟꯈꯤ ꯃꯈꯣꯏꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯄꯨꯂꯤꯁꯇ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯍꯥꯛ ꯖꯥꯃꯤꯌꯥꯅꯒꯔꯒꯤ ꯕꯇꯥꯂꯥ ꯍꯥꯎꯁꯇ ꯂꯩꯕꯅꯤ ꯑꯃꯁꯨꯡ ꯃꯁꯥꯃꯛꯁꯨ ꯍꯥꯟꯅꯒꯤ ꯂꯥꯏꯅꯤꯡ ꯂꯝꯕꯤꯗ ꯏꯁꯂꯥꯃꯤꯛ ꯂꯥꯏꯅꯤꯡꯗ ꯂꯥꯏꯅꯤꯡ ꯂꯧꯈꯤ ADG ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯄ꯭ꯔꯁꯥꯟꯇ ꯀꯨꯃꯥꯔꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯂꯈꯅꯧꯗ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯕꯨ ꯅꯝꯗꯨꯅ ꯏꯁꯂꯥꯝꯗ ꯂꯥꯏꯅꯤꯡ ꯂꯧꯍꯟꯕ ꯔꯦꯀꯦꯠ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 1,000 ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯥꯏꯅꯤꯡ ꯂꯝꯕꯤꯁꯤꯡꯗꯒꯤ ꯏꯁꯂꯥꯝꯗ ꯂꯥꯏꯅꯤꯡ ꯂꯧꯍꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯨꯃꯥꯔꯅ ꯀꯟꯐꯥꯔꯝ ꯇꯧꯈꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯄꯥꯎ ꯑꯃꯅ ꯖꯨꯂꯥꯏ 29 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯌꯦꯡꯂꯒ CBSEꯒꯤ ꯀ꯭ꯂꯥꯁ 12 ꯄꯔꯤꯈ꯭ꯌꯥꯒꯤ ꯐꯜ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯑꯃꯅ ꯀꯣꯚꯤꯗ ꯂꯥꯌꯦꯡꯕꯗ ꯁꯥꯁꯤꯟꯅꯕ ꯃꯦꯗꯤꯁꯤꯟꯒꯤ ꯃꯔꯝꯗ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯄꯒꯤ ꯆꯠꯇꯤꯁꯒꯔ ꯄꯨꯂꯤꯁꯅ ꯔꯥꯝꯗꯦꯕꯀꯤ ꯃꯊꯛꯇ ꯀꯦꯁ ꯂꯧꯈꯠꯈ꯭ꯔꯦ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯂꯥꯌꯦꯡꯕꯗ ꯃꯦꯗꯤꯀꯦꯜ ꯐꯦꯇꯔꯅꯤꯇꯤꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯦꯗꯤꯁꯤꯟꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯄꯥꯎ ꯏꯟꯐꯣꯔꯃꯦꯁꯟ ꯁꯟꯗꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯆꯠꯇꯤꯁꯒꯔ ꯄꯨꯂꯤꯁꯅ ꯔꯥꯝꯀ꯭ꯔꯤꯁꯅ ꯌꯥꯗꯕ ꯑꯦꯂꯥꯏꯁ ꯔꯥꯝꯗꯦꯕ ꯑꯦꯂꯥꯏꯁ ꯌꯣꯒ ꯒꯨꯔꯨ ꯔꯥꯝꯗꯦꯕꯀꯤ ꯃꯊꯛꯇ ꯐꯥꯔꯁ ꯏꯟꯐꯣꯔꯃꯦꯁꯟ ꯔꯤꯄꯣꯔꯠ FIR ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯃꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯅꯧꯕ ꯏꯄꯥꯎꯁꯤꯡ ꯂꯩꯕꯒ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯊꯝꯖꯔꯦ ꯊꯦꯡꯛ ꯌꯨ